Europe sinba thungna leinung hutoktuna semlamba ariba tunnel macha kya amalai. Tunnel singsi ayambana Germany gi Bavaria amadi manak nakpa Austria da fange. Makhoi gi maming si German lon da Erdstall haibadi place under the earth leinung da leiba mafam haibani. Lightin supernatural beings ta thajaba mioi singna makhun singsi migi mateng hek panganba goblin, elves, gnomes asina chingba jiva singsigi mayumni khanai. Khara amanadi ningthau amadi angam athau sing mayumdagi lona nanthok chen khinaba semlamba escape tunnel oigani su hainai. Tunnel ayamba yam khuna semlamme. Aduna mapung marai faraba mishak amanadi paktharaga natragana uprang sitlaga changdragadi sukchan chande. Tunnel singsigi changfam se marak-marakta ariba farmhouse ki chaksang church natragana cemetery manang amadi karigumba kanda asupa umang mayayda thengnabasu yawe. Tunnel manung ayaw na changsiluragana khara chawba ahangba ka ama leiramba thengnai. Masibu sluice kamar natragana iroi loiba ka haina su kawe. Tunnel amadi manung thangba ka se Kanana karigidamak thurambano ngasi fawba khangba ngamdana leiri. Tongan ba expert sing na mod asumna phongdoe. Chamber si chinjak paifam natragana lutpat tawba lakpa daku singdagi lotfam oiramba yai haire. Adubu tunnel sing asida pot amadi manchang asina chingba amata leiramdabanina evidence natragana sakhigi awatpa adumak thengnai. Kharadadi mayai orakpa juk matamgi yotki langol natragana arumba chakri gumba leirambasu yawe. Potsak singsi radiocarbon dating tawduna yenglubada 10th tagi 13th century faw matamgi oigani haina panai. Adubu Austrian researcher amakhaknadi masigi changyengi falsi lalamgani lainunggi tunnel system si anauba nunggi juk haidi Neolithic period aduai ngasi dagi chahi lising mangagi mamangda semlambani haina hai. Ngasi faw mapung fana pangthokraba radiocarbon analysis singnadi migration period haina khangnaba 5th amadi 6th century matamgi tunnel ngakta oigani haina hai. Matam adugi tribe singna makhoigi laikhidraba mapa mapu singbu irat fam ningsing khuvam oina semlamba oiramba yai haina khanai. Tunnel sigi matang de yetnaba kaya amale ribase laifam suthoi maramdi masida khong taurambagi mami amata tade potchai peifam oinabagi supik malle laifam gidamak sizinaba yabasu oide. Jinjak peifam oiramgani hairasu yamna khumanbana khudong chadaba haibadu oi. Ayokpa sa thamfam oiramgadra hairagasu sa singdugi mathi tarambagi evidence fangde. Asibagi saru sayang leiramdabanina mangfamsu oiroi daure. Mi kharanadi mara leiraba criminal singbu wana lehanaba semlamba oirajatla haina sukhanai. Ireland amadi Scotland leiba singdu punna paragade tunnel masingsi lising anirom oigani. Aiba record amatada tunnel singsigi maramda wari thamlamdabanina ngasi faw karino chapchaba khangdaduna adumak leiri. Chinagi Nongchuk thangba Sichuan province ki Yangsi koba khungang asigi missing tangkhaaidi Dwarfs oi. Mapung marai farba mi amagi oifam thokpa wangbagi chang yaudaba singbu Dwarf haina khangnai. Yangsi Village ki khunja sing loinamak mafam sida poklaga mafam sida chawrakhiba ngaktane. Thawong asida scientist sing asuki matik ngakhi maramdi chawba lepkhiduna Dwarf orakpagi probability se missing lising kungi manung mioi ama khaktada oigale. Aduna haibadi khungang asigi dwarfism se akaknaba mafam sik khaktaga mari leinaba thoidokpa maram ama leifam thoi haibane. Adubu national average height Chinese nagrik singi changchat ke oiba awangbadagi asuk hantharibasi karigino haiba sukam ngamdre. Report amagi matung inna leiriba apunba khunja masing marifugi manungda nifu amadi dwarf ne. Makhoigi marakta khwai wangbasina feet 3 inchi 10 oi aduga khwaidigi anemba mishak aduna feet 2 inchi ama khaktane. Scientists sing na mystery adubu fongna bagidamak tawba yaba changyeng makhal suna tawkhre. Khunja sing duda chathaba changyeng khaktanatana mafam adugi ising makhoigi chinjak leibaak ke lehauna chingbasu test tawkhi. Khungang adugi ahal amana haibagi matung inna kalen numidang amakhak karino khangdaba laina amakhak chahi 5 dagi 8 faw manungi angang singda sandorakhi. Maduda nakhiba angang singdu chawba sughen henkhidre haina su haire. Adubu chapchaba explanation di leitabanina tongan ba speculation oiramba yai khanaba maram sing mod oina pinai. Khudam oina khara amanadi leibakta mercury kungna yawbana oiramgani hai khara amanadi khungang adu shrap thungbadagi dwarf yam poklibani sukhanai. Mafam asi Chinese authority na mapangi mi changbagi ayaba pide. Ngasigi wahang malemgi khwaidigi nemba nupi adugi maming haibiramo.